ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯇꯩ ꯐꯨꯔꯤꯠ ꯂꯩꯇ꯭ꯔꯕꯣ ꯈꯣꯠꯇ꯭ꯔꯕꯣ ꯍꯥꯏꯅ ꯑꯗꯨꯗꯤ ꯉꯁꯤ ꯃꯌꯥꯝ ꯁꯤꯒꯥꯏꯔꯒꯦ ꯐꯨꯔꯤꯠꯁꯦ ꯅꯪꯅ ꯂꯩꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯐꯨꯔꯤꯠꯁꯦ ꯁꯤꯒꯥꯏꯔꯒꯦ ꯅꯪ ꯑꯣꯏꯅ ꯅꯪ ꯂꯩꯕꯤꯔꯣꯁꯦ ꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯉꯁꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯅꯣꯏ ꯉꯁꯤ ꯁꯤꯒꯥꯏꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯖꯤꯃꯤꯗꯩ ꯃꯉꯥꯏꯗꯤ ꯃꯌꯥꯝ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯗꯣꯏꯅꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯖꯔꯦ ꯃꯁꯔꯨꯝ ꯀꯔꯤ ꯑꯩꯈꯣꯏꯅ ꯎꯏꯔꯦꯟ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯦ ꯎꯏꯔꯦꯟ ꯊꯣꯡꯕ ꯑꯗꯨꯒ ꯎꯏꯔꯦꯟꯒ ꯉꯥꯒ ꯊꯣꯡꯕꯅꯤ ꯔꯧ ꯉꯥꯒ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯖꯔꯦ ꯃꯌꯥꯝ ꯀꯣꯕꯤꯒ ꯑꯗꯨꯒꯒꯤ ꯀꯔꯥꯏ ꯏꯀꯥꯏꯊꯕꯤꯒ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯇꯣꯟꯒ ꯀꯔꯥꯏ ꯁꯤꯡꯖꯨ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯀꯔꯥꯏ ꯃꯊꯦꯜꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯗꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯀꯔꯥꯏ ꯑꯩꯅ ꯑꯣꯟꯗ ꯀꯔꯥꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯏꯇꯥꯎ ꯑꯃꯒꯤ ꯃꯃꯤꯡ ꯆꯦꯅꯦꯜ ꯑꯩꯅ ꯀꯔꯥꯏ ꯁ꯭ꯀꯤꯟꯗ ꯍꯥꯏꯔꯝꯒꯦ ꯃꯥꯏ ꯃꯃꯤꯡꯗ ꯕꯤꯅꯣ ꯂꯥꯏ ꯀꯧꯕꯅꯦ ꯃꯌꯥꯝ ꯃꯥꯅ ꯑꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯤ ꯉꯁꯤ ꯑꯁꯤ ꯃꯊꯦꯜꯗ ꯆꯥꯎ ꯍꯥꯏꯅ ꯃꯥꯏ ꯃꯃꯤꯡ ꯕꯤꯅꯣ ꯂꯥꯏꯟꯗ ꯑꯩ ꯃꯌꯥꯝ ꯀꯔꯥꯏ ꯃꯣꯕꯥꯏꯜꯗ ꯁ꯭ꯀꯤꯟꯗ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ ꯃꯥꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕ ꯀꯔꯥꯏ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯃꯥꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤ ꯃꯌꯥꯝ ꯃꯥꯏ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯅꯩꯊꯔꯒꯦ ꯀ꯭ꯌꯨ ꯅꯩꯊꯔꯁꯤ ꯍꯥꯏꯔꯣ ꯏꯇꯥꯎ ꯃꯅꯨ ꯅꯩꯊꯔꯣ ꯑꯩ ꯁꯣꯔ ꯇꯠꯇꯣꯔꯦ ꯍꯧꯖꯔꯒꯦ ꯅꯩꯊꯔꯒꯦ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ngasi naitarage naitarasi aja mayam sele bye sih jangan sih nako itaw nang ngasi hairakpa matheni mayam itaw aina chadise naithadorani naitharaga ngasi 1k yaurage tam keno tau he nang do itaw ai lei he warung ai naithadorani ngasi ꯃꯤꯅ ꯍꯥꯏꯔꯅꯤ ꯉꯥꯎꯔꯕ ꯈꯪꯗꯦꯅꯦ ꯉꯁꯤ ꯎꯏꯔꯦꯟ ꯆꯥꯔ ꯉꯥꯎꯔꯒꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩ ꯎꯏꯔꯦꯟ ꯆꯥꯔꯒ ꯎꯗ ꯇꯣꯡ ꯂꯩꯕ ꯎꯗ ꯇꯣꯡꯉꯔꯒꯦ ꯀꯧ ꯀꯧ ꯇꯧꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯗꯃꯛꯇ ꯇꯣ ꯃꯌꯥꯝ ꯎꯏꯔꯦꯟ ꯊꯣꯡꯕꯅꯦ ꯇꯣ ꯃꯌꯥꯝ ꯍꯧꯖꯔꯒꯦꯀꯣ ꯍꯥꯎ ꯌꯥ ꯆꯥꯕ ꯍꯧꯔꯒꯦ ꯉꯥꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯥꯛꯄꯅꯤ ꯌꯦꯡꯉꯨ 이까이 재미있더라. 더워 ꯃꯜꯂꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯕꯗ ꯄꯄꯥ ꯍꯥꯟꯅ ꯆꯥꯛ ꯆꯥꯕꯣꯏꯔani 왜 넌 짝 민정 엄마 짝좀 ꯍꯩꯗꯣꯛꯈ꯭ꯔꯦꯅꯦ ꯆꯥꯛ ꯆꯥꯔꯤ ꯁꯣꯝꯗ ꯂꯥꯎꯖꯔ ꯄꯪꯉꯤꯍꯦ 하오래 와 너마 짝좀 내켜도래 너마 그래 하오야 신주 세제나 떠보니 나하 mẹ cái thằng bây giờ phong mới làm qua này cái là Manipur bus ti chalaga cái gì bị lâu luôn mà mày Manipur đi bus ti mày mà chúng khăng mani Guwahati Manipur đi bus ti chúng mày làm lối chúng khăng mani này cho là phẳng bắt tung mà ta xa đây lâu rồi bằng cái cái này itao nào nó request được và mai cái này uiren đồ hay mà mai request được và cái chalu và cái gì biết phẳng mày rồi tụi cái gì biết phụ lại mày
ꯑꯁ ꯏꯀꯥꯏꯊꯕꯤꯁꯦ ꯆꯥꯗꯣꯔꯦ ꯉꯁꯤ ꯌꯥꯝ ꯀꯨꯏꯅ ꯃꯇꯨꯡꯗ ꯆꯥꯗꯣꯔꯅꯤ 1K ꯐꯥꯖꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯅꯩꯊꯥꯔꯒꯦ ꯌꯥꯝ ꯏꯇꯥꯎ ꯑꯩꯅ ꯉꯥꯡꯗꯕꯁꯦ ꯃꯌꯥꯝꯅ ꯀꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯔꯤ ꯌꯥꯝ ꯉꯥꯡꯗ ꯑꯩꯅ ꯆꯝꯅ ꯚꯤꯗꯤꯑꯣ ꯇꯧꯕꯗ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯔꯝꯃꯨ ꯑꯗꯨꯑꯣꯏꯗꯤ ꯃꯊꯪꯗ ꯅꯩꯊꯔꯒꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯔꯒꯅꯤꯅ ꯈꯪꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯅꯩꯊꯗꯣꯏꯔꯅꯤ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯔꯒ ꯀꯔꯤꯗ ꯁꯣꯏꯕ ꯈꯣꯠꯄ ꯑꯗꯨꯗꯣ ꯈꯪꯉꯒꯅꯤ ꯀꯩꯅꯣ ꯇꯧꯗꯣꯏꯗꯣ ꯇꯜꯂꯦ ꯚꯤꯗꯤꯑꯣ ꯇꯧꯕꯒ ꯃꯌꯥꯝ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯣ ꯀꯔꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯈꯪꯗꯦ ꯕꯣꯇꯜ ꯌꯥꯝꯕ ꯌꯥꯔꯣꯏ ꯅꯪ ꯖꯥꯝ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯎꯀꯣ ꯉꯥꯅꯨ ꯈꯕ꯭ꯔꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯃꯥꯉꯣꯟꯗ ꯖꯦꯠꯂꯤ ꯏꯇꯥꯎ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯉꯁꯤꯐꯥꯎꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯕ ꯃꯇꯝꯁꯤꯒꯩ ꯑꯩꯅ ꯈꯔ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯇꯧꯕ ꯃꯇꯝ ꯉꯁꯤꯐꯥꯎꯕ ꯎꯌꯦꯟ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯃꯁꯔꯨꯝ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯉꯁꯤ ꯑꯍꯥꯟꯕ ꯆꯥꯕꯅꯤ ꯏꯇꯥꯎ ꯅꯪꯅ ꯅꯉꯣꯟꯗ ꯔꯦꯀꯣꯔꯠ ꯊꯣꯔꯛꯄꯗꯤ ꯉꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯆꯥꯕꯅꯦ ꯌꯥꯝ ꯍꯥꯎꯔꯦ ꯏꯇꯥꯎ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯉꯁꯤ ꯍꯥꯎꯔꯤꯁꯦ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯉꯁꯤ ꯑꯩꯅ ꯌꯨꯇꯨꯕꯇ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯃꯣꯔꯣꯛ ꯉꯁꯤ ꯇꯦꯛꯄ ꯆꯤꯛꯀ ꯃꯌꯥꯝ ꯆꯥꯔꯤꯁꯦ ꯃꯌꯥꯝ ꯎꯌꯦꯟꯁꯦ ꯆꯥꯔꯤꯁꯦ ꯌꯥꯝꯅ ꯍꯥꯎꯔꯝꯃꯦ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯤ ꯎꯌꯦꯟ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯉꯁꯤ ꯌꯨꯇꯨꯕꯇ ꯑꯍꯥꯟꯕꯅꯦ ꯆꯥꯔꯤꯁꯦ ꯎꯗ ꯁꯧꯕꯁꯨ ꯂꯩ ꯂꯦꯁꯧꯗ ꯁꯧꯕꯁꯨ ꯂꯩ ꯆꯔꯨꯗ ꯁꯧꯕꯁꯨ ꯂꯩ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯁꯤꯐꯥꯎ ꯆꯥꯗ꯭ꯔꯤ ꯃꯈꯜ ꯑꯍꯨꯝꯅꯦ ꯍꯥꯏꯕ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣ ꯆꯥꯒꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯣ ꯁꯨꯝ ꯆꯥꯔꯣ ꯉꯝꯕ ꯑꯩꯅ ꯉꯝꯕꯗꯣ ꯆꯥꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯅ ꯆꯥꯗꯕꯗꯨ ꯆꯥꯔꯛꯑꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣ ꯁꯨꯝ ꯆꯥꯖꯒꯦ 이거 하우만나 그래 가바이가 콩해 이거 하와노 응 하우야가 ꯍꯥꯎ 하우 ꯉꯥ ꯐꯠꯇꯦ Papa kasih lama tuh botol. rồi abi kìa ba hồi ngay xem cái này ghét tuần cô sau đó cái này tôi đi sau đó cái này papa hồi ngay mà tâm thế này để là cần mi cả sẽ gai tụi nhỉ nè chắc làm mà đi hả ba à đi nữa chắc không bao 응. đâu đâu 산 사료 산. đâu sẽ gai gì 시간을 사료 있거든. Nó sao rồi được? 자 rồi. thôi có là trả lời gì Khu đầm 네가 다 쳤던 khu đầm để bị nó chủ. Ê, 봐봐 저 봤다.
앉아라가. 에잇, 못해. 못해서. 못해. 못해서. hầu đấy em na 뭔다 그래 아이나 시 프리 실락 버세 mayamna chúng kare video khuding mayam chúng ai onda hai rak pune si free che kare te free leitro na si selai khole chúng no mit onda hai ria ba video khuding onda hai ria ba TV kare si kare gi da mata chúng selai no te free leitro bo ai na mayam da chúng video khuding hai ria ba aina 아기 잘 살아래. aina hai ke ba video khuding onda ma si selai ate free leitro bo kai do do bo 이제 커. position ba bisale taro ba ai na ganda khai de nang pi ga iro phuli cha ai ne thela kai nang pi ga iro ba mẹ mày đi xa rồi giờ đấy 낭디 잘 오자리. nang la sai ra ba nai na si phuli sele cha nti nang ai na video khuding nang na si phuli set pa nang da koi me ta nang in te phuli ta ba video ho ba dik nang si ta sele dai do nang thai ra ba nang ne pi ra ba không hay là bây giờ hồi giờ cay là mà năng là hay đây rồi cay mà đi nào hồi giờ tạt lẹ mà năng mày năng ăn ngay rồi cái này video coding năng si chale khole du tàu đây mà tay free lấy tao bao khốt tao bao à tôi đi ngay xin ngay am xin cái cái free xe năng là lấy video tôi đi mày am ngay free xin cái cái năng rồi năng lấy video chứ 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 ngay đó mà đi cái xin ngay đó mà đi ngay xin cái ngay cái đó thế ngọ ngay bữa đó ngay cái đó hả cái gì đó năng Ờ, Nguyên nè. đi đó pela mani nga sidi ay na puli sidi sala ko na crash sidi sala nga si pela mo ba mayam noy ano nga mani haraw ra mani na nga si mayam video share sala ke mathak nadi kare ganjil sala ke mayam nga si mata mayam no sala ke video se ngtang na ganjil sala ni ngai na kare onda singai na puli sala ke itong sin ngai ra mani noy yango mayam bye 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 bye